ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕꯀꯣ ꯏꯃꯥ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯑꯇꯥꯡꯕ ꯃꯃꯣꯝꯅꯦ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯉꯁꯤ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯨꯃꯥꯏꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇꯒ ꯂꯥꯛꯄꯤꯕꯗꯣ ꯅꯤꯅꯦꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯂꯧꯔꯤꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯦ ꯅꯤꯅꯦꯅ ꯁꯨꯝ ꯏꯆꯥꯁꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯅꯦꯅ ꯍꯩꯔꯥ ꯈꯤꯇꯪ ꯁꯦꯝꯕꯁꯦ ꯍꯥꯏꯗꯤ ꯃꯆꯥꯗ ꯄꯤꯖꯅꯤꯡꯕꯒꯤꯅꯤꯀꯣ ꯉꯁꯤ ꯅꯤꯅꯦꯅ ꯁꯦꯝꯖꯕ ꯈꯔꯁꯦ ꯍꯥꯎꯗ꯭ꯔꯒꯁꯨ ꯍꯥꯎꯋꯦꯅ ꯆꯥꯗꯣꯏꯅꯦꯕ ꯍꯥꯎꯋꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯦꯅꯦ ꯃꯂꯥꯒꯤꯅ ꯍꯩ ꯑꯆꯥꯔ ꯁꯦꯝꯕꯅꯦꯀꯣ ꯑꯗꯨꯗꯤ ꯃꯂꯥ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯦꯟ ꯃꯦꯀꯤꯡ ꯁꯦꯟꯇꯔ ꯑꯗꯨꯃꯥꯏꯅ ꯅꯦꯅꯦꯗꯤ ꯗꯤꯐ꯭ꯔꯦꯟ ꯀꯥꯏꯟꯁ ꯑꯣꯐ ꯐꯨꯗ ꯑꯆꯥꯔ ꯑꯗꯨꯗꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯂꯤꯁꯤꯄ꯭ꯔꯤꯌꯥꯅꯦ ꯑꯩ ꯍꯧꯖꯤꯛ ꯅꯦꯅꯦ ꯃꯂꯥꯒ ꯂꯩ ꯃꯣꯏ ꯌꯨꯝ ꯃꯃꯥꯡꯗ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗꯅ ꯑꯩꯈꯣꯏ ꯅꯦꯅꯦ ꯃꯂꯥꯒꯤꯅ ꯑꯆꯥꯔ ꯁꯦꯝꯃꯤꯀꯣ ꯃꯥꯏ ꯃꯃꯤꯡꯁꯦ ꯃꯤꯁ ꯃꯂꯥ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯦꯟ ꯃꯦꯀꯤꯡ ꯁꯦꯟꯇꯔ ꯑꯗꯨꯗꯤ ꯃꯣꯏꯔꯥꯡ ꯊꯝꯅꯄꯣꯛꯄꯤ ꯑꯗꯨꯗꯤ ꯅꯦꯅꯦꯁꯦ ꯅꯦꯅꯦ ꯃꯂꯥꯁꯦ ꯁꯤꯡꯒꯜ ꯃꯗꯔꯅꯦ ꯌꯥꯝ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯑꯣꯏ ꯌꯥꯝ ꯊꯤꯅ ꯃꯥꯒꯤ ꯁꯨꯝ ꯌꯥꯝ ꯊꯤꯅ ꯀꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯁꯦ ꯀꯟꯅ ꯋꯔꯛ ꯇꯧꯋꯤꯀꯣ ꯃꯥꯏ ꯁꯤ ꯗꯤꯐ꯭ꯔꯦꯟ ꯀꯥꯏꯟꯁ ꯑꯣꯐ ꯑꯆꯥꯔ ꯁꯦꯝꯃꯤ ꯌꯥꯝ ꯊꯤꯅ ꯍꯥꯔꯗ ꯋꯥꯔꯀꯤꯡ ꯋꯨꯃꯦꯟꯅꯦꯀꯣ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯦꯅꯦꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯆꯥꯔ ꯊꯥꯕꯤꯔꯛꯏꯀꯣ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯅꯦꯅꯦꯒꯤ ꯁꯤ ꯑꯆꯥꯔꯉꯩꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯁꯤ ꯆꯥꯔꯁꯤꯀꯣ ꯈꯤꯇꯪ ꯃꯍꯥꯎ ꯌꯦꯡꯉꯨꯁꯤ ꯃꯤꯃꯛꯁꯤ ꯃꯧꯁꯨ ꯆꯥꯗꯣꯏꯅꯦ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦꯀꯣ ꯍꯩ ꯀꯩꯀꯩ ꯊꯣꯏꯕꯤ ꯆꯥꯅꯕꯅꯦ ꯃꯧꯁꯨ ꯂꯥꯛꯑꯣ ꯃꯌꯥꯝꯁꯨ ꯍꯩꯅꯧ ꯑꯆꯥꯔꯅꯦ ꯆꯥ ꯁꯤ ꯃꯤꯃꯤ ꯁꯤꯡꯖꯨꯁꯨ ꯂꯩꯔꯝꯃꯣ ꯆꯥ ꯑꯗꯨꯅ ꯑꯃꯗꯨꯅ ꯇꯣꯔꯣꯕꯣꯠꯅꯦ ꯍꯟꯗꯛꯁꯦ ꯀꯩ ꯍꯥꯏꯅꯤꯗ ꯑꯩꯈꯣꯏꯅꯦ ꯅꯣꯡꯁꯨ ꯑꯗꯨꯝ ꯆꯨꯕꯒꯤ ꯑꯩꯈꯣꯏꯁꯦ ꯍꯩ ꯐꯧꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤꯗ ꯍꯩꯁꯦ ꯑꯗꯨꯝ ꯃꯥꯡꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯤꯅꯦꯅ ꯅꯪ ꯂꯥꯛꯄ ꯅꯪꯅꯕ ꯑꯩꯅ ꯊꯩꯕꯣꯡ ꯑꯆꯥꯔꯁꯦ ꯁꯦꯝꯅꯕ ꯑꯅꯤꯔꯛ ꯁꯨꯔꯦꯕ ꯁꯦꯝꯃꯤꯁꯦ ꯑꯗꯣ ꯁꯦꯝꯕꯁꯦ ꯀꯩ ꯍꯥꯏꯅꯤ ꯅꯣꯡꯅ ꯌꯥꯗꯕꯒꯤ ꯁꯨꯝ ꯀꯣꯛꯐꯥꯏ ꯀꯥꯕꯗꯣ ꯍꯩꯀ꯭ꯔꯨꯁꯨ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯪꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯅꯣꯡ ꯉꯥꯛꯇ ꯆꯨꯕꯗ ꯐꯧꯗꯣꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯣ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯅꯤꯅꯦꯗ ꯑꯩꯅ ꯑꯁ ꯑꯕꯦꯝꯃ ꯂꯥꯛꯄꯗ ꯍꯥꯞꯈꯤꯅꯕꯅꯤꯅ ꯊꯩꯕꯣꯡꯒꯗꯣ ꯌꯥꯝ ꯅꯦꯅꯦꯁꯦ ꯋꯥꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯏꯅꯦ ꯁꯤ ꯃꯥꯏ ꯊꯕꯛꯁꯦ ꯇꯧꯅꯕ ꯃꯥꯒꯤ ꯂꯤꯚꯤꯡ ꯇꯧꯅꯕ ꯋꯥ ꯉꯥꯡꯅꯤ ꯑꯩꯅ ꯍꯥꯟꯅꯁꯤꯗ ꯑꯃꯨꯛꯇꯪ ꯂꯥꯛꯑꯕꯅꯦ ꯃꯤꯌꯦꯡ ꯇꯥꯏꯌꯦꯕ ꯅꯤꯅꯦꯅꯅꯦ ꯁꯤꯗ ꯍꯩꯅꯧꯅꯦ ꯑꯗꯒꯤ ꯇꯣꯔꯣꯕꯣꯠ ꯀꯤꯟꯕꯤꯗꯨꯅꯦ ꯑꯗꯒꯤ ꯆꯨꯃꯥꯡ ꯄꯥꯎꯗꯔꯗꯨꯅꯦ ꯃꯤꯃꯤ ꯁꯤꯡꯖꯨꯗꯨꯒ ꯍꯥꯞꯄꯤꯔ ꯃꯤꯃꯤ ꯁꯤꯡꯖꯨꯗꯨꯁꯨ ꯕꯦꯝ ꯑꯥꯗ ꯑꯗꯨꯝ ꯆꯥꯛ ꯆꯥꯔꯣꯕꯀꯣ ꯑꯗꯨꯒ ꯗꯒꯤꯅ ꯑꯁꯤ ꯑꯍꯨꯝꯗꯒꯤ ꯈ꯭ꯋꯥꯏ ꯍꯥꯎꯕ ꯍꯥꯏꯔꯗꯤꯅꯦ ꯃꯦꯡꯒꯣꯒꯤ ꯑꯆꯥꯔꯁꯦ ꯌꯥꯝ ꯍꯥꯎꯋꯦ